ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯒꯤ ꯆꯥꯎꯔ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯊꯣꯠꯂꯩ ꯐꯖꯔ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯅꯥꯄꯗ ꯁꯤꯟꯗꯨꯅ ꯆꯤꯟꯕꯥ ꯉꯥꯡꯇꯛ ꯃꯃꯣꯟ ꯈꯖꯤꯛ ꯃꯃꯤꯠ ꯃꯥꯅ ꯑꯆꯠ ꯌꯦꯡꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨ ꯐꯝꯂꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯏꯁ, ꯉꯁꯤꯒꯤ ꯄꯣꯠꯁꯤꯠꯁꯤꯗꯤ ꯀꯩꯅꯦꯒꯦ? ꯇꯨꯃꯤꯠ ꯐꯥꯎ ꯍꯦꯛ ꯄꯥꯏꯗꯦꯃꯤ, ꯈꯨꯂꯥꯡꯈꯥꯡꯁꯤ ꯐꯥꯎ ꯀꯧꯕ ꯉꯝꯗ ꯑꯩꯕꯨ ꯇꯣꯛꯂꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯅꯥꯅꯣꯃꯇ ꯂꯥꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ꯫ ꯑꯥꯗ ꯃꯈꯣꯡ 3 ꯄꯥꯟꯕ ꯑꯃꯗꯤ ꯂꯥꯛꯏꯁꯦ, ꯐꯔꯦꯗ ꯈꯨꯂꯥꯡꯈꯥꯡ ꯐꯥꯎꯕꯗꯤ ꯀꯧꯔꯅꯤꯗꯅ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯆꯥꯎꯕꯣꯟꯖꯥꯎ ꯃꯥꯎꯕꯨ ꯌꯦꯡꯉꯤ꯫ ꯑꯍꯜ ꯑꯣꯏꯔ ꯃꯥꯁꯨ ꯃꯣꯟꯗꯥꯒꯗꯨ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯂꯥꯛꯏ꯫ ꯇꯥꯊꯣꯠꯂꯩ ꯃꯥꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯆꯥꯎꯕꯣꯟꯖꯥꯎ ꯃꯈꯣꯜꯒꯗꯨ ꯁꯦꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ ꯇꯥꯊꯣꯠꯂꯩ, ꯍꯩ ꯅꯪ ꯇꯥꯗ ꯂꯥꯛꯑꯦ ꯍꯩ꯫ ꯇꯥꯊꯣꯠꯂꯩ ꯃꯥꯁꯨ ꯍꯔꯥꯎꯅ ꯈꯨꯝꯃꯤ꯫ ꯍꯣ ꯂꯥꯛꯄꯤꯔꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯇꯥꯗꯁꯦ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ, ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕ, ꯏꯆꯦꯅꯒ ꯆꯩꯕꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤꯕ꯫ ꯆꯩꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯃꯋꯥ ꯂꯧꯗꯦ ꯑꯩꯗꯤ꯫ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔ ꯃꯍꯤꯁꯤ ꯅꯣꯡꯃꯒꯤ ꯊꯛꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯇꯥꯗꯗꯤ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯀꯗꯥꯏ ꯍꯋꯥꯏ ꯃꯍꯤꯗꯣ ꯑꯃꯠꯇ ꯁꯦꯝꯂꯛꯎ꯫ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ, ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯃꯒ ꯂꯥꯟꯁꯤꯟꯖꯔꯛꯀꯦ ꯍꯥꯏꯕꯕꯨ ꯇꯥꯗ꯫ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩ, ꯅꯪꯒꯤ ꯀꯣꯡꯀ꯭ꯋꯥꯁꯤꯗꯤ ꯆꯤꯟꯊꯤ ꯍꯥꯏꯗꯤ ꯆꯩꯇ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯕ ꯀ꯭ꯋꯥꯗꯣ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯐꯪꯅꯕ ꯏꯅꯥꯛꯇꯒ ꯅꯪꯅ ꯂꯩꯔꯕꯗꯤ ꯇꯥꯗꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯅꯤ ꯍꯩ꯫ ꯁꯨꯝ ꯋꯥꯔꯤꯕꯣꯕ꯫ ꯑꯁ ꯇꯥꯗꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯅꯦ ꯑꯣꯟꯊꯣꯛꯄ ꯏꯆꯦ ꯃꯦꯝꯆꯧꯕꯤꯕꯨ ꯇꯞꯍꯟꯗꯨꯅ ꯆꯥꯔꯁꯨ ꯌꯥꯕꯗꯨꯕꯣ꯫ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩ, ꯅꯆꯦ ꯆꯔꯣꯏ ꯃꯥꯟꯕꯤꯗꯨꯅ ꯇꯞꯄ ꯀ꯭ꯋꯥꯗꯤ ꯅꯪ ꯇꯥꯗꯗꯤ ꯆꯥꯅꯤꯡꯗꯦꯅꯦ꯫ ꯅꯪꯅ ꯇꯞꯄꯗꯨꯅꯦ ꯅꯪ ꯇꯥꯗꯅ ꯆꯥꯅꯤꯡꯂꯤꯕꯁꯦ꯫ ꯍꯩꯃꯥ, ꯇꯥꯗ ꯏꯆꯦ ꯃꯦꯝꯆꯧꯕꯤꯕꯨ ꯆꯔꯣꯏ ꯃꯥꯜꯂꯤꯒ ꯍꯥꯏꯔꯤꯕꯁꯤꯕꯨ ꯊꯥꯏꯅꯗꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯥꯒꯠꯈꯤꯕꯗꯥꯏꯅꯦ ꯇꯥꯗꯕꯣ? ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯗ꯫ ꯃꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤꯗꯅ꯫ ꯈꯖꯤꯛꯄꯨꯗꯤ ꯐꯖꯔꯝꯃꯤ ꯅꯆꯦ ꯃꯦꯝꯆꯧꯕꯤꯗꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯁꯤꯔꯝꯗꯥꯏ ꯍꯅꯨꯕꯤ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨꯗꯤ ꯇꯥꯗꯁꯨ ꯐꯤꯕꯝꯗꯤ ꯐꯅ ꯍꯟꯅꯨꯔꯦꯗ, ꯁꯤꯔꯝꯗꯥꯏꯗꯣ ꯇꯥꯗꯁꯨ ꯃꯥꯜꯂꯦ ꯍꯥꯏꯖꯔꯤꯕ꯫ ꯍꯦꯔꯥ ꯇꯥꯊꯣꯠꯂꯩ, ꯅꯪ ꯇꯥꯗꯗꯤ ꯎꯟꯁꯥ ꯈꯔ ꯈꯖꯤꯛ ꯈꯨꯏꯖꯔꯕꯁꯨ ꯍꯛꯆꯥꯡꯗꯤ ꯅꯍꯥ ꯄꯥꯈꯪ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯔꯤꯗ, ꯍꯛꯆꯥꯡ ꯃꯅꯨꯡ ꯌꯥꯝ ꯁꯦꯡꯂꯤꯌꯦ꯫ ꯍꯣꯏꯗ, ꯆꯍꯤ 9-10ꯗꯤ ꯄꯨꯟꯁꯤꯈꯤꯅꯤ ꯊꯥꯖꯩꯌꯦ ꯇꯥꯗꯁꯤ꯫ ꯀꯔꯤꯒꯤ 9-10ꯅꯣ? ꯇꯥꯗꯗꯤ ꯆꯍꯤ 50ꯃꯨꯛꯇꯤ ꯍꯦꯟꯅ ꯄꯨꯟꯁꯤꯈꯤꯒꯦ ꯈꯜꯂꯤꯌꯦ꯫ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯤ ꯄꯥꯡꯒꯜꯗꯣ ꯅꯪ ꯇꯥꯗꯁꯨ ꯆꯞ ꯆꯥꯅ ꯌꯥꯎꯔꯤꯅꯦ꯫ ꯑꯗꯨꯅ ꯑꯣꯏꯇꯥꯏꯌꯦ ꯇꯥꯗꯅ ꯆꯩꯁꯨ ꯄꯥꯏꯕꯤꯔꯤꯕꯗꯣ꯫ ꯀꯩꯅꯣꯅꯦ, ꯆꯩꯁꯨꯁꯤꯗꯤ ꯁꯨꯝ ꯃꯤꯅꯒ ꯈꯠꯅꯕ ꯍꯧꯔꯛꯂꯕꯁꯨ ꯍꯥꯏꯗꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅꯕ ꯄꯥꯏꯕꯅꯤꯗ꯫ ꯇꯥꯗ, ꯈ꯭ꯋꯥꯡꯗꯨꯅ ꯀꯣꯟꯇꯛꯀ ꯇꯧꯔꯤꯕꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯃꯁꯤꯗꯤ ꯇꯥꯗꯅ ꯁꯨꯝ ꯂꯝꯕꯤ ꯆꯠꯄꯗ ꯁꯦꯜ ꯊꯨꯝꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯁꯨꯝ ꯅꯣꯟꯊꯗꯨꯅ ꯆꯠꯄꯒꯤꯅꯤꯅꯦ꯫ ꯇꯥꯗꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯗꯤ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦꯗ꯫ ꯏꯆꯦ ꯇꯥꯗ, ꯍꯋꯥꯏ ꯃꯍꯤ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯖꯔꯦ, ꯀꯣꯡꯀ꯭ꯋꯥ ꯑꯃꯨꯛ ꯁꯦꯝꯖꯔꯛꯈꯤꯒꯦ꯫ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ꯫ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩꯒꯨꯝꯅ ꯇꯒꯠ ꯇꯦꯛꯄꯤꯅ ꯂꯣꯟꯕ ꯍꯋꯥꯏ ꯃꯍꯤꯁꯤꯗꯤ ꯍꯤꯗꯥꯛꯃꯨꯛ ꯍꯥꯎꯏ ꯍꯩ, ꯅꯁꯛꯅ ꯅꯁꯛ ꯆꯪꯈꯣꯟꯕꯅꯦ꯫ ꯏꯁ, ꯇꯥꯗꯁꯤꯗꯤ ꯄꯪꯍꯥꯏ ꯍꯦꯛ ꯍꯥꯏꯕꯤꯔꯦ꯫ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅ ꯇꯥꯊꯣꯠꯂꯩ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯉꯜꯂꯤꯉꯩ ꯅꯪꯒ ꯊꯦꯡꯅꯖꯔꯝꯂꯕꯗꯤ ꯑꯩ ꯑꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯝꯒꯗꯕ꯫ ꯍꯣ ꯇꯥꯗꯗꯅꯤꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯒꯠꯄꯤꯔꯤꯕꯁꯦ꯫ ꯁꯦ ꯇꯥꯗ, ꯀꯣꯡꯀ꯭ꯋꯥꯁꯨ ꯁꯣꯝꯗ ꯂꯩꯖꯔꯦ꯫ ꯍꯦꯛ ꯁꯥꯏꯒꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯀꯗꯥꯏ ꯁꯣꯝꯗ ꯄꯤꯔꯛꯑꯣ꯫ ꯇꯥꯗ, ꯀ꯭ꯋꯥꯗꯣ ꯌꯥ ꯑꯇꯦꯛꯄꯔꯣꯝꯗꯨꯗꯗꯤ ꯁꯥꯏꯕꯤꯔꯨꯅꯨꯀꯣ, ꯌꯥꯔꯤꯗꯨꯗ ꯀꯣꯡꯀ꯭ꯋꯥ ꯃꯔꯨꯗꯨꯅ ꯑꯃꯨꯛ ꯊꯤꯟꯅꯤ꯫ ꯑꯣ, ꯍꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯥꯏꯃꯨ ꯃꯥꯁꯨ ꯇꯥꯊꯣꯠꯂꯩꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫
ꯃꯥꯏꯃꯨꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯥꯊꯣꯠꯂꯩ ꯃꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯩꯃꯥ ꯑꯃꯁꯨ ꯂꯥꯛꯂꯤꯗꯅ ꯃꯁꯤꯁꯨ ꯍꯦꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯌꯣꯟꯁꯤꯜꯍꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯍꯅꯨ ꯂꯝꯆꯥꯁꯤꯡꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯍꯩꯅꯗꯕ ꯑꯃꯨꯛꯇ ꯁꯥꯎꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯂꯩ ꯁꯕꯣꯟꯖꯥꯎꯕꯨ ꯇꯥꯅꯕ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯁ ꯃꯁꯤꯒꯤ ꯍꯩꯅꯗꯕ ꯑꯍꯜꯁꯦ ꯑꯃꯨꯛ ꯂꯥꯛꯂꯤꯅꯦ ꯇꯧꯔꯤꯕꯁꯦ ꯇꯜꯂꯦꯗꯀꯣ ꯑꯁꯦꯡꯕ꯫ ꯀꯅꯥꯅꯣꯅꯦ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩ ꯅꯪꯅ ꯍꯩꯅꯗ꯭ꯔꯤꯕꯀꯣ? ꯗꯥꯗꯥ ꯇꯨ ꯑꯥꯗ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯃꯥꯏꯃꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯅꯅꯦ ꯍꯩꯅꯖꯈꯤꯗ꯭ꯔꯕ ꯗꯥꯗꯥ ꯑꯩꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ꯫ ꯑꯁ ꯑꯗꯨꯕꯨ ꯅꯨꯄꯤꯆꯥ ꯑꯣꯏꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯩꯅꯗꯤ ꯀꯔꯝꯅ ꯊꯤꯅ ꯅꯥꯟꯅ ꯉꯥꯡꯂꯨꯅꯤꯗꯣ꯫ ꯑꯗꯨꯅ ꯗꯥꯗꯥ ꯍꯩꯅꯗ꯭ꯔꯕꯁꯨ ꯍꯩꯅꯗꯅ ꯁꯨꯝ ꯄꯣꯠ ꯌꯣꯜꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯁ ꯀꯔꯤꯒꯤ ꯃꯥꯅ ꯅꯉꯣꯟꯗ ꯑꯗꯨꯝꯅꯒ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯇꯥꯗ ꯇꯧꯒꯦ ꯑꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ꯫ ꯑꯗꯣ ꯗꯥꯗꯥ ꯁ꯭ꯋꯥꯏꯗꯀꯥꯗꯤ ꯈꯠꯅ ꯆꯩꯅ ꯇꯧꯕꯤꯅꯨꯀꯣ ꯅꯆꯜ ꯑꯩ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯤꯕ ꯑꯃꯨꯛ꯫ ꯍꯥꯏꯅꯔꯤꯉꯩ ꯃꯥꯏꯃꯨ ꯃꯥꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯥꯏꯃꯨꯅ ꯍꯩ ꯏꯕꯦꯝꯃ ꯇꯥꯊꯣꯠ ꯇꯥꯗꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯖꯤꯛꯇ ꯊꯛ ꯆꯥꯒꯦꯅꯦ꯫ ꯌꯥꯅꯤ ꯇꯥꯗ ꯃꯥꯏꯃꯨ ꯀꯔꯤ ꯁꯦꯝꯖꯔꯛꯑꯣ ꯍꯥꯏꯕꯅꯣ? ꯑꯣ ꯅꯪꯒꯤ ꯍꯥꯎꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯍꯋꯥꯏꯖꯥꯔ ꯃꯍꯤꯗꯣ ꯆꯤꯅꯤ ꯊꯨꯝꯅ ꯍꯥꯞꯂꯒ ꯑꯃꯇ ꯁꯦꯝꯂꯛꯎ꯫ ꯇꯥꯗ ꯍꯥꯎꯅ ꯑꯃꯨꯛꯇ ꯊꯛꯀꯦ꯫ ꯍꯣꯏ ꯐꯅꯤ ꯁꯦꯝꯖꯔꯛꯀꯦ ꯇꯥꯗ꯫ ꯁꯕꯣꯟꯖꯥꯎ ꯃꯥꯏꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯏꯃꯨꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏ꯫ ꯍꯅꯨ ꯂꯝꯆꯥꯁꯤꯡꯁꯦ ꯐꯨꯅꯤꯡꯕꯅꯤ ꯏꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯦꯗ꯫ ꯃꯁꯤꯡ ꯐꯠꯇꯕ ꯃꯥꯏꯃꯨ ꯃꯃꯤꯠꯀꯥꯗꯨ ꯁꯕꯣꯟꯖꯥꯎꯗ ꯐꯩꯅ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯈꯨꯝꯃꯤ꯫ ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥ? ꯑꯣ ꯌꯥꯃꯥꯡ ꯌꯥꯎꯗꯕ ꯍꯅꯨꯕ ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯀꯔꯤ ꯑꯩꯕꯨ ꯌꯥꯃꯥꯡ ꯌꯥꯎꯗꯕ ꯀꯀꯥꯏꯗꯅ ꯅꯪ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯉꯝꯊꯣꯛꯅꯁꯤꯅꯦ ꯍꯦꯛꯇ ꯁꯕꯣꯟꯖꯥꯎ ꯏꯇꯤ ꯈꯪꯍꯟꯒꯦꯗꯣ ꯅꯪ꯫ ꯑꯗꯨꯗꯤ ꯃꯨꯛꯅꯥ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ? ꯆꯩꯁꯨ ꯍꯩꯗꯠꯅꯁꯤ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯈꯜꯂꯣ꯫ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯗꯅꯔꯁꯨ ꯌꯥꯏꯅꯦ ꯍꯅꯨꯕꯧ꯫ ꯑꯩꯕꯨ ꯍꯅꯨꯕ ꯀꯥꯏꯅ ꯅꯪꯅ ꯄꯥꯈꯪꯅꯤꯅ ꯍꯥ ꯐꯨꯗꯠꯄꯤꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯪ ꯉꯁꯤ꯫ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ꯫ ꯍꯥꯏꯗꯨꯅ ꯁꯕꯣꯟꯖꯥꯎ ꯐꯥꯟ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯏꯃꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯌꯣꯏꯃ ꯀꯤꯟꯅꯤꯅꯦ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯆꯩꯁꯨꯁꯤꯗ ꯀꯟꯒꯦ꯫ ꯀꯪꯕ꯭ꯔꯥ ꯅꯪ? ꯆꯩꯁꯨꯗꯨꯅ ꯀꯟꯕꯗ ꯁꯕꯣꯟꯖꯥꯎ ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯥꯟꯗꯨꯅ ꯃꯌꯥꯗ ꯁꯥꯏꯔꯤꯕ ꯀꯣꯡꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯐꯨꯔꯨ ꯂꯥꯎꯅ ꯍꯦꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯈꯨꯠꯊꯣꯛꯅꯔꯛꯂꯕꯗꯨꯗꯗꯤ ꯇꯥꯊꯣꯠꯂꯩ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯇꯍꯥ ꯈꯥꯝꯗꯣꯛꯏ꯫ ꯍꯩꯃꯥ ꯑꯁ ꯍꯅꯨꯕ ꯑꯅꯤꯁꯦ ꯁꯤꯅꯕ ꯇꯥꯔꯦ꯫ ꯇꯥꯗ ꯑꯅꯤꯃꯛ ꯑꯃꯨꯛꯇ ꯐꯨꯅꯕꯁꯦ ꯇꯣꯛꯄꯤꯌꯨꯁꯦ꯫ ꯑꯁ ꯄꯥꯏꯗꯨꯅ ꯍꯦꯛ ꯆꯤꯡꯊꯣꯛꯄꯁꯨ ꯇꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯆꯦꯒꯞꯁꯤꯅ ꯍꯦꯛꯇ ꯆꯞꯄꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯂꯩ ꯃꯩꯔꯧ ꯆꯦꯒꯞ ꯑꯅꯤ ꯄꯥꯏꯗꯨꯅ ꯁꯕꯣꯟꯖꯥꯎ ꯑꯃꯗꯤ ꯃꯥꯏꯃꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯆꯞꯇꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁ ꯍꯅꯨꯕ ꯅꯣꯏ ꯑꯅꯤꯕꯨ ꯐꯨꯅꯔꯅꯨ ꯀꯩꯗꯧꯒꯦ ꯇꯣꯛꯑꯣꯍꯦ ꯑꯃꯨꯛꯇ꯫ ꯁꯕꯣꯟꯖꯥꯎ ꯃꯥꯏꯃꯨꯗꯤ ꯍꯟꯗꯦ ꯑꯗꯨꯃꯛ ꯐꯨꯅꯔꯤ꯫ ꯁꯕꯣꯟꯖꯥꯎꯅ ꯅꯪꯅ ꯆꯩꯁꯨ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯑꯩꯁꯨ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯆꯩꯁꯨꯁꯤꯅ ꯃꯊꯕꯥꯛꯁꯤꯗ ꯊꯤꯟꯒꯦ꯫ ꯁꯕꯣꯟꯖꯥꯎ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯃꯥꯏꯃꯨꯗ ꯊꯤꯜꯂꯛꯄꯗ ꯃꯊꯕꯥꯛꯇꯗꯤ ꯊꯤꯟꯗ꯭ꯔꯗꯨꯅ ꯃꯥꯏꯃꯨ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯔꯥꯎꯕꯗꯨꯗ ꯍꯦꯛ ꯊꯤꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯌꯣꯏꯕ ꯃꯤꯒꯤ ꯅꯥꯇꯣꯟꯁꯤꯗ ꯆꯩꯁꯨꯁꯤꯅ ꯊꯤꯜꯂꯛꯏꯅꯦ꯫ ꯑꯗꯨ ꯀꯔꯤ ꯍꯧꯅꯕꯤꯅꯣ? ꯐꯨꯅꯕꯗ ꯆꯨꯝꯅ ꯐꯨꯅꯁꯤꯅꯦ꯫ ꯍꯥꯏꯗꯨꯅ ꯃꯥꯏꯃꯨ ꯁꯕꯣꯟꯖꯥꯎꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯤꯜꯂꯛꯏ꯫ ꯑꯣꯏꯃ ꯅꯥꯇꯣꯟ ꯀꯥꯏꯔꯦ ꯑꯌꯣ ꯅꯍꯤ ꯇꯥꯔꯦꯅ ꯁꯤꯗꯤ ꯃꯥꯏꯃꯨ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯍꯥꯏꯗꯨꯅ ꯁꯕꯣꯟꯖꯥꯎ ꯆꯣꯡꯈꯠꯇꯨꯅ ꯃꯥꯏꯃꯨꯗ ꯀꯥꯎꯒꯦ ꯇꯧꯕꯕꯨ ꯃꯥꯏꯃꯨꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯌꯩꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯥꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯊꯣꯡ ꯈꯪꯗ ꯐꯨꯗꯠꯅꯩ꯫ ꯑꯍꯜ ꯑꯣꯏꯔ ꯃꯇꯝꯅꯤ ꯃꯄꯥꯡꯒꯜ ꯀꯌꯥꯝꯅꯕꯨ ꯂꯩꯔꯨꯅꯤ ꯑꯅꯤꯗꯨ ꯐꯨꯅꯕ ꯋꯥꯔꯗꯨꯅ ꯃꯀꯣꯛ ꯉꯥꯟꯊꯅꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯏ꯫ ꯃꯥꯏꯃꯨꯅ ꯁꯕꯣꯟꯖꯥꯎ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯈꯪꯗꯦ ꯑꯩꯁꯨ ꯃꯥꯏꯃꯨ꯫ ꯂꯋꯥꯏꯒꯁꯦ ꯑꯩ ꯄꯨꯝꯁꯥ ꯍꯦꯛ ꯁꯥꯔꯦ ꯋꯥꯔꯦ ꯇꯣꯛꯑꯁꯤ꯫ ꯁꯕꯣꯟꯖꯥꯎ ꯑꯩ ꯌꯨꯝ ꯍꯟꯈ꯭ꯔꯒꯦ ꯅꯪ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯗꯤ ꯊꯤꯜꯂꯝꯃꯨ ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯃꯥꯏꯃꯨ ꯑꯩꯁꯨ ꯈꯨꯠꯁꯦ ꯂꯩꯊꯦꯛꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤꯗꯤ ꯀꯟꯕ ꯍꯦꯜꯂꯤ꯫ ꯏꯆꯦ ꯍꯧꯒꯠꯂꯨ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦ꯫ ꯑꯩꯒꯤ
ꯆꯩꯁꯨ ꯇꯥꯊꯣꯠ ꯂꯩ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯃꯨꯒꯤ ꯆꯩꯁꯨ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤ ꯇꯥꯗꯒꯤ ꯆꯩꯁꯨ ꯇꯥꯗ ꯑꯅꯤꯃꯛ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯒ ꯃꯇꯨꯡ ꯂꯥꯛꯄꯤꯔꯅꯨ ꯀꯩ ꯀꯥꯟꯅꯒꯦ ꯐꯨꯅꯔꯒ ꯄꯣꯠ ꯆꯩꯒꯁꯦ ꯂꯣꯏꯅ ꯆꯈꯥꯏꯔꯦꯅꯦ ꯁꯦ ꯆꯠꯄꯤꯔꯣ ꯍꯅꯨ ꯂꯝꯆꯥꯁꯤꯡꯁꯤꯗꯤ ꯆꯕꯣꯟꯖꯥꯎ ꯃꯥꯏꯃꯨ ꯑꯅꯤꯗꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯇꯥꯊꯣꯠꯂꯩꯒꯤ ꯄꯣꯠꯐꯝꯗꯒꯤ ꯊꯣꯔꯛꯏ ꯑꯃꯨꯛꯁꯨ ꯆꯕꯣꯟꯖꯥꯎ ꯃꯥꯏꯃꯨꯗꯨ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯡꯒꯗꯨ ꯁꯦꯛꯂꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯦꯝꯆꯧꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯖꯩ ꯑꯩꯃ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯅ ꯏꯁ ꯀꯗꯥꯏꯗꯒꯤ ꯏꯅꯣ ꯁꯤꯅ ꯅꯠꯇꯦ ꯐꯨꯔꯤꯠꯇ ꯏ ꯇꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯑꯌꯣ ꯅꯨꯄꯤ ꯏ ꯅꯠꯇꯦ ꯀꯣꯡꯀ꯭ꯋꯥ ꯃꯍꯤꯅꯤꯅ ꯅꯪꯕꯣ ꯑꯣ ꯑꯗꯨꯗꯤ ꯇꯥꯊꯣꯠꯂꯩꯒꯤ ꯄꯣꯠꯐꯝꯗ ꯍꯋꯥꯏꯖꯥꯔ ꯃꯍꯤꯗ ꯅꯥꯟꯊꯨꯕꯤꯔꯤꯕ꯭ꯔꯣ ꯂꯋꯥꯏꯒꯗꯣ ꯂꯣꯏꯅ ꯄꯣꯝꯃꯦꯅ ꯅꯨꯄꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯨꯅꯦ ꯑꯩ ꯁꯤꯒꯗꯧꯔꯦ ꯃꯥꯏꯗ ꯁꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯅꯕ ꯊꯣꯡ ꯑꯗꯨ ꯀꯥꯟꯁꯤꯟꯕꯕꯨ ꯆꯕꯣꯟꯖꯥꯎ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯐꯩꯅ ꯄꯥꯏꯔꯝꯕꯅ ꯊꯣꯡ ꯑꯗꯨꯗ ꯄꯟꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯏꯁ ꯑꯌꯣ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤꯗ ꯆꯩꯁꯨꯗꯨꯕꯨ ꯊꯣꯡꯉꯁꯦ ꯀꯥꯟꯁꯤꯟꯗꯧꯔꯦ ꯍꯥꯏꯔꯕꯗꯤ ꯌꯨꯡꯅ ꯄꯥꯏꯕꯗꯣ ꯀꯩꯗꯧꯒꯦ ꯑꯁ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯦꯅꯦꯍꯦ ꯅꯨꯄꯤ ꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣꯁꯦ ꯆꯩꯁꯨꯒꯗꯣ ꯄꯥꯏꯔꯨꯔꯅꯨ ꯑꯝꯇ ꯑꯩ ꯁꯝꯒꯦꯁꯦ ꯑꯁꯨꯝꯅ ꯆꯕꯣꯟꯖꯥꯎꯗꯨ ꯃꯦꯝꯆꯧꯕꯤꯅ ꯁꯝꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯍꯜꯂꯝꯃꯤ ꯆꯩꯅꯥꯈꯨꯜ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯈꯖꯤꯛ ꯃꯁꯥ ꯉꯝꯂꯛꯄꯒ ꯆꯕꯣꯟꯖꯥꯎ ꯑꯃꯨꯛ ꯂꯩꯀꯥꯏꯗ ꯊꯣꯔꯛꯂꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯂꯩꯁꯥꯕꯤ ꯃꯇꯝ ꯍꯦꯟꯗꯣꯛꯂꯕꯤ ꯅꯨꯔꯩꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯕꯣꯟꯖꯥꯎ ꯅꯨꯔꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃꯧ ꯅꯪꯕꯨ ꯐꯤ ꯁꯨꯔꯤꯕ꯭ꯔꯣ ꯅꯨꯔꯩ ꯈꯨꯝꯅꯤꯡꯗ ꯇꯟꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯙꯧ ꯅꯁꯨꯁꯦ ꯐꯤ ꯁꯨꯔꯤꯕ ꯃꯤꯡꯒꯧꯗꯨꯗ ꯆꯕꯣꯟꯖꯥꯎ ꯁꯥꯎꯅꯤꯡꯂꯗꯨꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯏꯙꯧ ꯀꯥꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯍꯟꯅꯨꯔꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯁꯤꯗꯤ ꯃꯁꯤꯗꯤ ꯃꯁꯛ ꯑꯁꯦ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯋꯥꯅꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯕꯁꯨ ꯃꯆꯤꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯔꯩ ꯏꯙꯧ ꯀꯧꯅꯨꯅꯦ ꯅꯪꯕꯣ ꯇꯥꯗ ꯀꯧꯋꯣ ꯅꯪ ꯇꯥꯗꯁꯦ ꯑꯗꯨꯛ ꯍꯥꯛꯅꯁꯨ ꯍꯅꯨꯗ꯭ꯔꯤꯅꯦ ꯀꯔꯤꯅꯣꯗ ꯏꯙꯧ ꯐꯤꯕꯝꯗꯨ ꯌꯦꯡꯂꯒ ꯏꯙꯧꯒꯤ ꯃꯤꯡꯒꯧꯁꯦ ꯀꯧꯖꯕꯅꯤ ꯃꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯤ ꯏꯙꯧ ꯀꯥꯏ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯗꯨꯗ ꯁꯨꯝ ꯅꯪꯅ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯅꯪ ꯇꯥꯗꯁꯦ ꯆꯍꯤꯗꯤ ꯄꯪꯌꯥꯝ ꯌꯥꯝꯗ꯭ꯔꯤꯗ ꯁꯛꯁꯦ ꯍꯅꯨꯃꯥꯏ ꯈꯖꯤꯛ ꯇꯧꯔꯤꯅꯤ ꯍꯣ ꯏꯙꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯀꯧ ꯇꯥꯔꯦꯗꯅ ꯇꯥꯗ ꯍꯥꯏꯅ ꯍꯣ ꯇꯥꯗ ꯌꯥꯔꯕ꯭ꯔꯥ ꯏꯙꯧ ꯌꯥꯔꯦ ꯑꯗꯨꯒ ꯏꯙꯧꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦꯀꯣ ꯍꯣ ꯇꯥꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯅ ꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠ ꯆꯥꯗꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯃꯆꯥ ꯃꯁꯨꯗ ꯑꯐ ꯐꯠꯇ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯂꯩꯕꯗꯣ ꯐꯖꯩꯅꯦꯀꯣ ꯑꯗꯣ ꯏꯙꯧꯗꯤ ꯇꯥꯗꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯨꯝꯃꯤ ꯇꯥꯗꯁꯨ ꯃꯗꯨꯒꯤ ꯃꯇꯝ ꯂꯥꯛꯂꯅꯤ ꯑꯗꯨ ꯏꯕꯦꯝꯃ ꯅꯨꯔꯩ ꯅꯪꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯗꯗꯤ ꯅꯪꯅ ꯀꯨꯏꯅ ꯂꯩꯁꯥꯗꯨ ꯂꯩꯕꯁꯦ ꯌꯦꯡꯕꯣꯟ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤꯗ꯭ꯔꯤ ꯑꯗꯨ ꯅꯪꯕꯨ ꯈꯪꯅꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯑꯣ ꯇꯥꯗ ꯑꯩꯅ ꯈꯪꯅꯖꯕ ꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯁꯦꯟ ꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯊꯃꯣꯏ ꯑꯁꯦ ꯀꯥꯏꯍꯧꯔꯦ ꯑꯗꯨꯗ ꯀꯅꯥꯝꯇ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯈꯜꯂꯕ ꯑꯗꯨꯅꯅꯤ ꯇꯥꯗ ꯑꯩꯁꯦ ꯍꯩꯃ ꯑꯗꯨꯗꯤ ꯃꯥꯁꯨ ꯐꯠꯇꯦꯗꯅ ꯀꯔꯤ ꯊꯃꯣꯏꯅꯣ ꯅꯠꯇꯦ ꯑꯁꯨꯛ ꯅꯤꯡꯊꯤꯖꯈ꯭ꯔꯕꯤ ꯅꯪꯕꯨ ꯃꯥꯅ ꯃꯤꯅꯝꯂꯤꯕꯗꯨꯕꯨ ꯃꯥꯁꯨ ꯁꯣꯏꯗꯅ ꯄꯥꯄꯨꯒꯅꯤꯀꯣ ꯑꯧ ꯇꯥꯗꯁꯨ ꯄꯨꯅꯤ ꯀꯔꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯕꯣꯛ ꯃꯦꯝꯆꯧꯕꯤꯅ ꯉꯥꯏꯔꯝꯂꯅꯤ ꯌꯨꯝꯗ ꯇꯥꯗꯕꯨ ꯍꯟꯕꯤꯔꯣ ꯍꯥꯏꯔꯤꯕ ꯉꯥꯏꯔꯝꯃꯣꯏꯗ ꯀꯩꯁꯨ ꯃꯗꯨꯒꯤ ꯁꯔꯣꯏ ꯃꯥꯟꯕꯤ ꯅꯨꯄꯤꯗꯣ ꯎꯅꯤ ꯈꯟꯕꯗ ꯅꯪ ꯇꯥꯗꯁꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯦꯅꯦꯍꯦ ꯅꯨꯔꯩ ꯁꯥꯎꯅꯤꯡꯕꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯄꯤꯛꯏ ꯉꯥꯛꯇ ꯁꯨꯈꯤꯗꯧꯕꯁꯤꯅꯦ ꯃꯁꯤꯒꯤ ꯍꯅꯨ ꯂꯝꯆꯥ ꯇꯤꯜꯂꯥꯏ ꯈꯨꯝꯃꯦꯠ ꯀꯧ ꯃꯥꯟꯕꯁꯤꯅ ꯍꯦꯛ ꯌꯦꯠꯂꯦ ꯑꯋꯣꯏꯕ ꯑꯩꯅꯦ ꯄꯤꯛꯑ ꯀꯣꯟꯅ ꯁꯨꯔꯒꯦꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯃꯅꯥꯒ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤꯕ ꯆꯕꯣꯟꯖꯥꯎ ꯅꯨꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ꯭ꯔꯗꯨꯅ ꯍꯪꯉꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯨꯔꯩ ꯍꯣ ꯅꯥꯗꯨꯁꯨꯅꯦ ꯈꯔ ꯇꯥꯊꯤꯔ ꯃꯥꯜꯂꯦ ꯇꯥꯗꯁꯦ ꯅꯁꯨ ꯆꯪꯖꯈ꯭ꯔꯒꯦ ꯇꯥꯗ ꯂꯩꯕꯤꯍꯧꯈꯣ ꯍꯥꯏꯕ ꯆꯠꯂꯦ ꯇꯥꯗ ꯍꯩꯃ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯁꯛ ꯑꯣꯟꯊꯣꯛꯅ ꯇꯥꯈꯠꯈ꯭ꯔꯦꯗ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏ ꯃꯁꯤ
ꯁꯛꯊꯤ ꯍꯥꯏꯁꯤꯅꯤ ꯆꯕꯣꯟꯖꯥꯎ ꯐꯅ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯅꯍꯥ ꯁꯥꯅꯤꯡꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯦ ꯈꯨꯜ ꯑꯗꯨ ꯂꯩꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯕ ꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯃꯥꯅ ꯏꯔꯥꯡ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ ꯃꯧ ꯅꯍꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯍꯦꯛ ꯎꯕꯗ ꯄꯥꯈꯣꯟ ꯁꯤꯒꯗꯧꯒꯤ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯝꯃꯤ ꯉꯥꯡꯅꯩ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯅꯍꯥ ꯁꯥꯅꯤꯡꯕ ꯑꯍꯜ ꯍꯅꯨ ꯂꯝꯆꯥ ꯍꯥꯏꯅ ꯉꯁꯤꯁꯨ ꯆꯕꯣꯟꯖꯥꯎ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕ ꯀꯥꯟ ꯃꯈꯨꯠꯇ ꯁꯔꯦꯡ ꯑꯃ ꯌꯥꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯈꯧꯗꯦꯝꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯧꯕꯤꯕꯨ ꯇꯥꯅꯕ ꯀꯧꯏ ꯍꯩ ꯃꯃꯥ ꯎꯃꯦꯝꯆꯧꯕꯤ ꯏꯕꯦꯝꯃ ꯑꯩ ꯍꯜꯂꯛꯏ ꯍꯩ ꯊꯣꯔꯛꯎꯅꯦ ꯅꯪꯕꯣ ꯁꯔꯦꯡꯁꯦ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯔꯣ ꯅꯆꯥꯅꯨꯄꯥ ꯑꯍꯟꯕ ꯁꯦꯝꯍꯜꯂꯨ ꯑꯗꯨꯒ ꯍꯥꯎꯅ ꯑꯃꯨꯛꯇ ꯊꯣꯡꯉꯨꯅꯦ ꯃꯦꯝꯆꯧꯕꯤ ꯏꯁꯧ ꯑꯃꯒ ꯂꯣꯏꯅꯅ ꯐꯤ ꯀꯥꯝꯗꯨꯅ ꯊꯣꯔꯛꯏ ꯆꯕꯣꯟꯖꯥꯎ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯔꯦꯡ ꯑꯗꯨ ꯎꯕꯗ ꯃꯦꯝꯆꯧꯕꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯑꯣ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯂꯦꯗꯅ ꯑꯩ ꯏꯇꯣꯝꯇꯅ ꯆꯤꯡꯅꯕ ꯅꯠꯇ꯭ꯔꯦꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯣ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯟꯕꯤꯔꯛꯂꯅꯨ ꯌꯥꯗ꯭ꯔꯣ ꯀꯩꯊꯦꯜꯗꯨꯗ ꯅꯪꯒꯤ ꯐꯃꯨꯡꯁꯤ ꯄꯨꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯊꯥꯔꯒ ꯍꯤꯞꯂꯨꯔꯣ ꯃꯁꯤ ꯑꯃꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯕꯤꯈ꯭ꯔꯣ ꯀꯔꯤꯅꯣ ꯅꯪꯕꯣ ꯁꯝ ꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯃꯄꯥꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯅꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯂꯩꯔꯦ ꯅꯆꯥ ꯑꯍꯜꯁꯤꯅ ꯃꯤꯗꯧꯅ ꯉꯟꯇꯥ ꯃꯌꯨꯝ ꯄꯥꯜꯂꯝꯂꯕꯗꯤ ꯄꯨꯄꯨ ꯀꯧꯔꯅꯤꯌꯦ ꯃꯄꯨ ꯃꯄꯣꯛ ꯑꯣꯏꯕ ꯌꯥꯔ ꯃꯇꯝꯁꯤꯗ ꯅꯪꯅ ꯅꯍꯥ ꯁꯥꯗꯨꯅ ꯁꯔꯦꯡ ꯂꯂꯣꯟꯕꯤꯗꯣ ꯁꯨꯝ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯍꯥꯟꯗꯁꯨ ꯇꯥꯊꯣꯛꯂꯩꯒꯤ ꯄꯣꯠꯐꯝꯗ ꯃꯥꯒꯤ ꯃꯥꯏꯃꯨꯡ ꯍꯥꯏꯗꯨꯒ ꯆꯩꯁꯨ ꯖꯒꯣꯏ ꯎꯠꯈ꯭ꯔꯗꯥꯏ ꯃꯦꯝꯆꯧꯕꯤ ꯅꯪꯕꯨ ꯉꯥꯡꯅ ꯉꯥꯁꯤ ꯄꯨꯁꯟꯈ꯭ꯔꯣ ꯁꯦꯝꯗꯨꯅ ꯊꯣꯡꯕ ꯍꯧꯔꯣꯅꯦ ꯑꯩ ꯅꯪꯅ ꯉꯥꯡꯕꯗꯣ ꯑꯗꯨꯃꯛ ꯇꯥꯒꯦꯕ ꯁꯦ ꯑꯃꯨꯛꯇ ꯁꯔꯦꯡꯁꯤ ꯍꯥꯎꯅ ꯊꯣꯡꯉꯨꯁꯦ ꯀꯔꯤꯒꯤ ꯁꯔꯦꯡ ꯍꯅꯨ ꯂꯝꯆꯥ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯪꯅ ꯅꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯋꯥꯔꯤ ꯁꯥꯎꯔꯒ ꯃꯃꯜ 3ꯂꯛ ꯍꯦꯟꯒꯠꯇꯨꯅ ꯂꯩꯔꯛꯂꯤꯕ ꯁꯔꯦꯡꯁꯦ ꯑꯁꯤꯒꯤ ꯅꯪꯒꯤ ꯁꯔꯦꯡ ꯂꯂꯣꯟꯕꯤꯗꯣ ꯑꯗꯨꯗ ꯊꯣꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯦꯝꯆꯧꯕꯤ ꯁꯔꯦꯡ ꯑꯗꯨ ꯆꯕꯣꯟꯖꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯂꯧꯗꯨꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯪꯈꯤ ꯁꯔꯦꯡ ꯑꯁꯤ ꯃꯥꯅ ꯐꯤꯕꯨꯜ ꯂꯪꯕꯗꯧꯅ ꯂꯪꯈ꯭ꯔꯦꯅꯦ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯊꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦꯅꯦ ꯉꯥꯁꯦ ꯍꯩ ꯅꯨꯄꯤ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯩꯅ ꯁꯔꯦꯡꯁꯤ ꯀꯌꯥꯝ ꯇꯥꯡ ꯂꯩꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯣ ꯈꯪꯉꯦ ꯃꯃꯜ ꯇꯥꯡꯕꯗꯒꯤ ꯇꯥꯡꯂꯕ ꯃꯩꯇꯩ ꯁꯔꯦꯡ ꯑꯁꯦ ꯃꯈꯣꯏ ꯃꯄꯥꯕꯨ ꯆꯔꯨ ꯃꯩ ꯊꯥꯗꯨꯅ ꯂꯧꯔꯒ ꯆꯥꯍꯧꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯦꯝꯆꯧꯕꯤ ꯑꯩꯅꯅꯦ ꯃꯁꯤꯒꯤ ꯁꯔꯦꯡ ꯑꯁꯦ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯂꯣꯏ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯧꯕꯤ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯆꯕꯣꯟꯖꯥꯎ ꯃꯥꯁꯨ ꯈꯨꯗꯣꯝꯕꯤ ꯀꯥꯗꯨ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯍꯧꯔꯤ ꯃꯁꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯣꯅꯦ ꯃꯁꯦ ꯇꯛ ꯐꯨꯔꯛꯀꯅꯤꯁꯤ ꯃꯁꯤ ꯉꯁꯤ ꯑꯩꯅ ꯉꯁꯥꯏ ꯁꯔꯦꯡ ꯌꯣꯟꯕꯤ ꯏꯕꯦꯇꯣꯝꯕꯤꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯕꯗꯨ ꯃꯥꯕꯨ ꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯏꯅꯦ ꯃꯥꯏꯁꯦ ꯑꯁ ꯀꯣꯛꯀ ꯁꯥꯏꯗ ꯃꯥꯅ ꯂꯪꯊꯣꯛꯂꯤꯕ ꯁꯔꯦꯡꯁꯦ ꯑꯃꯨꯛꯇ ꯈꯨꯟꯖꯤꯟꯈꯤꯒꯦ ꯏꯇꯣꯝꯇ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯨꯅ ꯆꯕꯣꯟꯖꯥꯎ ꯁꯔꯦꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯂꯧꯔꯣꯛ ꯄꯟꯊꯥꯅ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟ ꯆꯕꯣꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯉꯥꯟꯕ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯧꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯂꯧ ꯈꯥꯎꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯐꯧꯗꯣ ꯌꯨꯝꯗ ꯀꯥꯔꯛꯄꯗꯤ ꯉꯝꯂꯣꯏꯗꯧꯔꯤ ꯏꯃꯥ ꯍꯌꯦꯡꯃꯛ ꯂꯪꯐꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯕꯁꯨ ꯂꯪꯐꯩꯗ ꯂꯩꯈꯤꯕꯅꯤꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤꯁꯨ ꯈꯪꯗꯦ ꯐꯧꯗꯣ ꯄꯥꯕꯗ ꯁꯟ ꯒꯥꯔꯤ ꯄꯨꯗꯨꯅ ꯀꯥꯔꯨꯅꯕ ꯍꯥꯏꯕꯤꯔꯣ ꯑꯩ ꯊꯕꯛꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯇꯧꯕꯅꯤ ꯏꯃꯥ ꯍꯣꯏ ꯅꯪꯒꯤ ꯆꯠꯇ ꯌꯥꯗꯕꯗꯨꯗꯤ ꯆꯠꯄ ꯇꯥꯕꯅꯤ ꯅꯄꯥ ꯄꯥꯈꯪ ꯁꯥꯕꯁꯤꯅꯅꯦ ꯃꯥꯏꯅ ꯆꯠꯆꯖꯅꯤ ꯐꯧ ꯂꯧꯕꯗꯣ ꯕꯣꯔꯥꯗ ꯍꯥꯟꯖꯤꯜꯂꯒ ꯁꯟ ꯒꯥꯔꯤꯗꯨꯗ ꯍꯥꯞꯂꯒ ꯃꯥꯅ ꯊꯧꯗꯨꯅ ꯂꯥꯛꯄꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅോ ꯅꯣꯏ ꯅꯄꯥꯅꯅꯦ ꯃꯥꯏ ꯆꯠꯆꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯆꯠꯀꯗꯣꯏꯁꯤꯅ ꯀꯌꯥꯝ ꯀꯨꯏꯔꯛꯀꯗꯣꯏꯕ ꯏꯃꯥ ꯑꯩꯗꯤ ꯀꯨꯏꯔꯣꯏꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯒꯤ ꯈꯣꯡꯆꯠꯅꯤ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯅꯪꯁꯨ ꯅꯅꯥꯎ ꯊꯣꯡꯕꯁꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯁꯦ ꯂꯩꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯛꯇꯕꯅꯦ ꯏꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯕꯅ ꯁꯨꯝ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯤ ꯏꯃꯥꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯄꯥ ꯃꯥꯕꯨ ꯃꯆꯥ ꯑꯩꯈꯣꯏꯅ ꯀꯔꯝꯅꯁꯨ ꯋꯥꯔꯛꯂꯨꯒꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯍꯜꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯑꯉꯥꯡꯅ ꯋꯥꯔꯛꯄ ꯍꯥꯏꯁꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯗꯣ
Madam pumbada ahal na haiba loina sumgani haiba leite. Huran ba ahal amagi matung naha aman ingadro. Ahal pumnamak wakal tabadi na teko. Babase ay ningti namuktadi wari sagi khali. Adu phare sima imasu pothabiro. Haying ay nganta hawkadon sa kadamani ay su potharage. Khangdre tawrisi. Aibu nakhoi na pasiga itomta lehawdoisa tandi tankreda. Nakhoi leitringai aibu satkro nupi atum pusilakle kaina hairaklabadi imadi kamdawni bungo. Ireima hanu dhangsida madu bekta yabrane. Lekai amasu isaw song leiri kemta khangadu sima. Nangnadi adumna hairiba imadi kini. Imaw ma isu ma leidana makhoiga leini haibasu nate. Nang sunya nupi du da thiro haibasya yadabani do. Asi harani se aina khanglabani ima ai mathang saida soidana na namaudo pusilageba ko ihari potharo. Hoisi phare pothajaro ima su potharagi asumna ngangnaduna mama masadu potharami. Mathangi numitni malem nganbana mapaibung masabon jawbu phau laurunaba sinaramlaga mahakti langphai khongsat adu chatkre. Baba phaudo sangari sida hayeng te lobiro aina thorang pumuluramlabani. Ha hoi ipa lauruge. Phau bora di kaya thokle. Phau bora nifu mukti thokle baba. Baba na phau bora singdo haya yung anta zatuna lawiramu baba. O phare nangsu ningti ne saluro. Oi baba nasa sasarukiki. Aina sathokringai imaga khanabiramu ko baba. Nasa yang nam hanjarake. Hairamduna malemgan masatkre. Mathangi numitni sabonjaw masana hairama matung inna sangari thodokduna laplaba laukol adudagi phaulobu chatlami. Asum sangari duda tek lakpana langgol singkhong nongsilaklami. Ningthamthage anganba ayu oiba maramna leisilsu yamna tharami. Nakyat lambi duda kanasu chatpa ude. Sangla lambi masaduda sabonjaw asum sangari thodun lakpabu lapna nupi ama chatlibadu mamisami uraklami. Sabonjaw madubu ubada wakhalda sumna khali. Ayuk anganbasida da nupi musalibsibu kana oirigaba. Masak kamdawi haibado amukta yengthokpa haiduni. Wakhal asi khaladuna mahak nokmi naitum chatlibi nuzamagi manaktamna sangari du khajik thogatli. Ure ngaroi saban ngamzabi singjum laija sentharakduna ising saibigum zum taribi khuru yobi mura samlak phigi phanek ningthibi setuna palakusu haksangda tabara harau phi induna nganglainara khongyana ipul thang lambi aduda ingna lemna chatlibado. Maithong mabu udringai tungdagi bu yengbada ahal oira sabonjaw magi lemjadaba sajat uningba ihuladu phaurakli. Wakhalda muksu khali. Is matung shiphaw asok phajari sinadi maithong li kamdawramani. Ayuk yenda anganba kana lekta tanjase manganba sumti. Nuzama wahikta laknaragi. Wakhal thela ahal oira tamba madi mabukningda kari masu khanthada sangari tu khajik amuk thogatuna nuzama gi senglo saktamu yenglai. Onthokna suning thizai nuzama gi senglo saktam khalubaga uriba saktam aduga khenaba karisu leikhichi. Jangdamna phambu leitaning thizai koiraunara luramisna anina ahal oira sabonjaw mabu munna muksu yenglai. Sabonjaw madi nuzama gi phajara senglo saktamna sumatkibana mabukning warakta irang iroina laknarai. Nupiza nangbu kanagi mamomno onthoknasu pukning huna phajaida. Ayuk yenda nganmasida ningthira phigi phanek setuna tholak sangna ayengba ulen maithiba piduna tabara phi induna satpadi lamlen kaidubu satkadawriba. Nuza mahak pakhum amata supirakte momon adumang nokladuna asum tumin chali. Jabonjaw nupi mana khumlaktrabasu hande makha muktarai. Tamba oibaigi athengma punsida irikiklibi bema nupiza oibi nangna ningthamthagi ingla nungsit marak asida upul thangla nungsreng sare lambi asida nadom chakpa nuaite law tadagi sangari asida tongkhalo nangi panthungphum adu phawba tadana nangbu thinbiramge. Handak muksu khumlakti nuzadu noklam minok adu sumangkre mamaisu laisilakidri makol ama thokhanda adumak tumin chatli. Jabonjaw amuksu makha tare nangna khumbai karabasu
ꯇꯥꯗ ꯁꯟ ꯒꯥꯔꯤꯁꯦ ꯃꯃꯥꯡ ꯈꯖꯤꯛ ꯊꯧꯒꯠꯂꯛꯀꯦ ꯁꯤ ꯅꯪ ꯁꯟ ꯒꯥꯔꯤ ꯃꯅꯤꯡ ꯑꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯁꯕꯣꯟꯖꯥꯎ ꯃꯥꯒꯤ ꯁꯟ ꯒꯥꯔꯤꯗꯨ ꯅꯨꯄꯤꯗꯨꯗꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯈꯖꯤꯛ ꯊꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇ ꯃꯈꯥ ꯑꯃꯨꯛ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯔꯣ ꯏꯀꯥꯏꯔꯨꯅꯨꯗ ꯇꯥꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯛ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯄꯥꯈꯨꯝ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯁꯕꯣꯟꯖꯥꯎ ꯃꯃꯥꯏꯗꯨ ꯃꯅꯤꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯕꯨ ꯅꯨꯖꯥꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯍꯥꯛ ꯌꯦꯠ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯖꯥꯃꯥꯅ ꯀꯔꯣꯝꯗꯕꯨ ꯆꯠꯈ꯭ꯔꯕ ꯈꯟꯗꯨꯅ ꯁꯕꯣꯟꯖꯥꯎ ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯗ ꯃꯥꯡꯈꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯖꯟꯗ ꯁꯕꯣꯟꯖꯥꯎ ꯃꯇꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯕꯨ ꯀꯤꯔꯗꯨꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯕꯨ ꯃꯁꯛꯇꯨꯗꯤ ꯐꯖꯩ ꯍꯩ ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯥꯜꯂꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯥꯕꯨ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯤꯕꯖꯥꯠꯅꯣ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯇꯝ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯂꯣꯏꯅ ꯇꯧꯅꯔꯦ ꯑꯌꯨꯛꯇꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯖꯥꯠꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯗꯣꯝ ꯉꯥꯡꯂꯒ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯏ ꯁꯕꯣꯟꯖꯥꯎ ꯃꯥꯅ ꯇꯞꯅ ꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯍꯧꯏ ꯃꯥꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯑꯆꯝꯕ ꯅꯨꯄꯤꯖꯥꯅꯤ ꯈꯜꯂꯤꯕ ꯅꯥꯃꯨ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯉꯁꯤ ꯀꯧꯕ ꯅꯣꯡꯒꯥꯁꯣꯏ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏꯅꯨꯡꯗ ꯀꯣꯡꯌꯥꯡ ꯋꯥꯅ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯍꯦꯗꯣꯅ ꯍꯦꯛ ꯆꯟꯕ ꯑꯣꯏꯔꯣ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯅꯨꯖꯥ ꯑꯣꯏꯕꯤꯒꯤ ꯁꯥꯌꯣꯟꯗ ꯎꯕ ꯃꯔꯝꯅ ꯑꯗꯨ ꯀꯔꯦꯝꯅꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯈꯝꯅꯨꯡꯒꯤ ꯀꯣꯏꯂꯋꯣꯟꯕꯤ ꯃꯥꯅ ꯁꯦꯠꯇꯨꯅ ꯄꯨꯕ ꯑꯣꯏꯔꯣ ꯍꯩ ꯋꯥꯍꯩ ꯑꯁꯤ ꯊꯥꯗꯨꯅ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯍꯧꯅ ꯌꯦꯡꯍꯧꯏ ꯁꯕꯣꯟꯖꯥꯎ ꯃꯥꯅ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯕꯣꯟꯖꯥꯎ ꯃꯥꯗꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗ ꯃꯥꯒꯤ ꯂꯧꯐꯝꯗ ꯆꯠꯇꯨꯅ ꯐꯧ ꯕꯣꯔꯥ ꯀꯌꯥꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯃꯤꯝꯆꯧꯕꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯜꯂꯛꯑꯦ ꯍꯩ ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯤꯗꯅ ꯐꯧ ꯕꯣꯔꯥꯁꯤꯡ ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯏꯆꯥꯅꯤꯁꯨ ꯂꯩꯇꯦ ꯀꯣꯠꯇ ꯀꯔꯝꯅ ꯍꯥꯞꯆꯤꯟꯒꯅꯤ ꯑꯩ ꯈ꯭ꯋꯥꯡꯒꯁꯤ ꯀꯦꯟꯗꯧꯒ ꯍꯦꯛ ꯅꯥꯔꯦ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯍꯌꯦꯡ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯃꯥꯏꯅ ꯍꯩꯖꯤꯟꯖꯔꯁꯅꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯣ ꯏꯁꯤꯡ ꯊꯧꯔꯥꯡꯕꯅꯅꯦ ꯈꯧꯒꯪꯅꯔꯦꯅꯦꯍꯦ ꯑꯩ ꯍꯣꯏ ꯄꯨꯔꯛꯀꯦ ꯐꯧꯒꯁꯤꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯃꯨꯛꯇ ꯊꯥꯗꯣꯛꯀꯦ ꯑꯩ ꯍꯥꯏꯗꯨꯅ ꯃꯦꯝꯆꯧꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯃꯨꯛꯁꯨ ꯊꯣꯔꯛꯇꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤ ꯁꯕꯣꯟꯖꯥꯎ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯆꯣꯛꯊꯔꯦ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯗꯨꯗꯤ ꯆꯥꯛꯇꯤ ꯀꯝꯗꯧꯕ ꯃꯈꯣꯏ ꯃꯄꯥ ꯀꯩꯗꯧꯕꯤꯔꯒꯦ ꯃꯈꯣꯏ ꯃꯄꯥ ꯍꯛꯆꯥꯡ ꯌꯥꯝꯅ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯦ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯁꯨꯝ ꯆꯣꯛꯊꯕ ꯑꯣꯏꯔꯤꯅꯤ ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯑꯩ ꯆꯪꯂꯦꯀꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯍꯦꯛ ꯄꯣꯊꯥꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯃꯨꯡꯗ ꯌꯥꯇꯥꯈꯤꯕꯗꯒꯤ ꯁꯕꯣꯟꯖꯥꯎ ꯍꯧꯒꯠ ꯀꯥꯡꯈꯠꯂꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯁꯕꯣꯟꯖꯥꯎ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯦꯝꯆꯧꯕꯤꯁꯨ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯃꯆꯥꯁꯤꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯈꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯜꯂꯛꯂꯕꯗ ꯃꯦꯝꯆꯧꯕꯤ ꯄꯥꯈꯠꯅ ꯃꯆꯥꯗ ꯍꯥꯏꯖꯩ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯄꯥꯕ ꯑꯁꯦ ꯅꯍꯥꯟ ꯐꯧ ꯂꯧꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯅꯪ ꯑꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎꯕꯅꯦ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣ ꯆꯠꯂꯣ ꯏꯁ ꯏꯃꯥꯅꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯝꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯣꯟꯊꯣꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯛꯈꯤꯒꯦ ꯏꯃꯥ ꯂꯩꯕꯤꯔꯝꯃꯣ ꯑꯃꯨꯛꯇ ꯌꯥꯡꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯅ ꯄꯟꯊꯗꯅ ꯑꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥ ꯈꯨꯔꯥ ꯃꯥꯏꯕ ꯂꯥꯛꯏ ꯇꯥꯗ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ ꯌꯥꯅꯤ ꯏꯕꯦꯝꯃ ꯃꯦꯝꯆꯧꯕꯤ ꯂꯥꯏꯌꯣꯡꯕꯨ ꯀꯝꯗꯧꯕꯅꯣ ꯅꯪ ꯇꯥꯗꯗ ꯑꯃꯨꯛꯇ ꯇꯝꯃꯨ ꯇꯥꯗ ꯃꯈꯣꯏ ꯃꯄꯥꯁꯦ ꯅꯨꯃꯤꯠ 5-6ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯧꯀꯣꯜ ꯑꯗꯨꯗꯒꯤ ꯐꯧ ꯂꯧꯕ ꯆꯠꯂꯨꯏ ꯃꯗꯨꯒꯤ ꯍꯜꯂꯛꯄꯗꯒꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ ꯇꯥꯗ ꯆꯥꯛ ꯊꯛꯑꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦꯅꯦ ꯇꯥꯗ ꯑꯗꯨꯗꯤ ꯇꯥꯗ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯌꯦꯡꯒꯦ ꯅꯈꯣꯏ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇꯤ ꯂꯩꯌꯨꯀꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎꯅ ꯁꯕꯣꯟꯖꯥꯎꯕꯨ ꯌꯦꯡꯉꯤ ꯑꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎꯅ ꯑꯁꯨꯝ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯍꯥꯟꯅꯣꯛ ꯁꯕꯣꯟꯖꯥꯎ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯖꯥ ꯑꯗꯨ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯗꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯀꯝꯗꯧꯅꯤ ꯁꯤꯗꯤ
ꯃꯦꯝꯆꯧꯕꯤ ꯑꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯥꯈꯠꯅ ꯍꯪꯖꯩ꯫ ꯇꯥꯗ ꯀꯩꯗꯧꯕꯤꯔꯕꯒꯦ? ꯅꯠꯇꯦ ꯃꯥꯅ ꯅꯥꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯥꯏꯌꯣꯡꯅꯣ ꯇꯥꯗ? ꯏꯕꯦꯝꯃ ꯃꯦꯝꯆꯧꯕꯤ, ꯅꯪ ꯇꯥꯗꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯌꯦꯡꯉꯣꯏ ꯆꯕꯣꯟꯖꯥꯎ ꯑꯁꯦ ꯂꯥꯡꯒꯣꯜꯁꯤꯡꯗ ꯈꯨꯕꯝ ꯃꯌꯥꯗꯨ ꯂꯩꯔꯤꯕ ꯊꯣꯡꯉꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯂꯪꯖꯔꯨꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯍꯥꯛꯄꯨ ꯊꯣꯡꯉꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯅ ꯈꯝꯅꯨꯡꯒꯤ ꯀꯣꯏꯂꯪꯋꯣꯟꯕꯤ ꯑꯣꯏꯅꯕꯨ ꯁꯩꯑꯣꯜꯂꯗꯨꯅ ꯊꯋꯥꯏ ꯁꯠꯈ꯭ꯔꯦꯅꯦ꯫ ꯆꯕꯣꯟꯖꯥꯎ ꯑꯁꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯉꯨ ꯃꯄꯨ ꯃꯥꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯏꯕꯦꯝꯃ꯫ ꯑꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯃꯦꯝꯆꯧꯕꯤ ꯇꯦꯡꯊꯥꯔꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯈꯨꯔꯨ ꯂꯩꯄꯥꯛ ꯇꯥꯗꯨꯅ ꯐꯝꯊꯔꯛꯂꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯇꯥꯗ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯇꯥꯗꯅ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯌꯦꯡꯕꯤꯌꯨꯕ ꯇꯥꯗ꯫ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯆꯕꯣꯟꯖꯥꯎ ꯃꯍꯥꯛꯅ ꯃꯦꯝꯆꯧꯕꯤ ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕꯅ ꯈꯥꯝꯖꯕ ꯉꯝꯗ ꯄꯦꯟꯅ ꯀꯞꯆꯩ ꯃꯦꯝꯆꯧꯕꯤ꯫ ꯊꯝꯕꯥꯜꯖꯥꯎ ꯃꯦꯝꯆꯧꯕꯤꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯊꯣꯡꯉꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯆꯕꯣꯟꯖꯥꯎꯅ ꯂꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯏꯕꯦꯝꯃ, ꯈꯝꯅꯨꯡ ꯊꯣꯡꯉꯥꯛ ꯂꯤꯕꯤ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯀ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯌꯨꯜ ꯍꯨꯜꯂꯤꯕ ꯑꯃꯥꯏꯕ ꯑꯩꯒ ꯀꯔꯝꯅꯗꯤ ꯂꯝꯕꯥ ꯇꯧꯕ ꯉꯝꯒꯅꯤ? ꯇꯥꯗ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯌꯦꯡꯁꯤ꯫ ꯏꯃꯥ ꯃꯥꯒꯤ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯍꯧꯕꯗꯣ ꯅꯦꯝꯊꯈꯤꯗꯨꯅ ꯉꯥꯛꯄꯤꯕ ꯇꯣꯛꯂꯕꯗꯤ ꯆꯕꯣꯟꯖꯥꯎ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕ ꯉꯝꯕꯁꯨ ꯃꯌꯥꯏ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯅ ꯍꯣꯠꯅꯗꯨꯅ ꯊꯣꯡꯉꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯐꯅ ꯍꯥꯏꯖꯗꯨꯅꯁꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯆꯕꯣꯟꯖꯥꯎ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯃꯛ ꯂꯧꯈꯤꯔꯝꯃꯤ꯫ ꯆꯕꯣꯟꯖꯥꯎ ꯃꯄꯨ ꯃꯥꯅ ꯄꯤꯕꯤꯕ ꯀꯨꯝꯁꯤꯡꯁꯨꯗ ꯃꯥꯅ ꯂꯪꯖꯔꯨꯕꯒꯤ ꯃꯍꯩꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯈꯧꯇꯦꯛꯅꯗꯨꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯦ꯫ ꯅꯥꯃꯨꯄꯣꯡ ꯑꯣꯏꯕꯁꯤꯡꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯄꯣꯛꯂꯛꯄ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯁꯤꯕꯨ ꯂꯥꯏꯅ ꯍꯦꯛ ꯂꯧꯕ ꯃꯤꯀꯨꯞꯇ ꯃꯟꯇꯤꯛꯅꯕ ꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯕꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯊꯋꯥꯏ ꯁꯠꯂꯤ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯐꯗꯦ꯫